ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯄꯥꯔꯀꯤꯡ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯇꯟꯗꯤ ꯃꯥꯟꯗꯤ ꯍꯩꯅꯤꯡꯗꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯀꯝꯄ꯭ꯂꯦꯟ ꯌꯥꯝꯅ ꯆꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯐꯝꯊꯩ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥ ꯃꯆꯥ ꯑꯃꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯖꯨꯗꯤ ꯃꯍꯥꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯗꯨ ꯎꯔꯝꯗꯦ ꯃꯗꯨꯗꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯑꯅꯧꯕ ꯑꯁꯥ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯤꯠ ꯂꯤꯠꯇꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯦꯜꯂꯝꯃꯤ ꯖꯨꯗꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯒꯦꯠ ꯑꯃꯗ ꯐꯥꯎꯖꯤꯟꯗꯨꯅ ꯁꯥ ꯃꯆꯥ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯤꯠꯇꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯖꯨꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯤꯠꯇꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯌꯨꯝ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤ ꯖꯨꯗꯤꯁꯨ ꯍꯟꯕ ꯂꯩꯇꯅ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯗꯤꯅ ꯃꯊꯛꯇ ꯊꯠꯇꯨꯅ ꯕꯥꯔ ꯑꯃꯗ ꯌꯥꯟꯗꯨꯅ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯆꯤꯡꯊꯔꯝꯃꯤ ꯖꯨꯗꯤꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯗꯣꯅꯠꯀꯤ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯀꯥꯎꯊꯔꯛꯂꯝꯃꯤ ꯖꯨꯗꯤ ꯂꯩꯊꯣꯛꯇꯨꯅ ꯃꯗꯨꯅ ꯄꯥꯜꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯨꯀꯥꯟꯗꯒꯤ ꯁꯣꯄꯤꯡ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯤ ꯎꯆꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗ ꯗꯣꯅꯠ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯗꯤꯅ ꯃꯇꯝ ꯆꯥꯅ ꯗꯣꯅꯠ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯎꯆꯤ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯗꯣꯅꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯁꯤꯇꯤ ꯍꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗꯅꯤ ꯑꯣꯇꯔ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯥꯡꯈꯤꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯟꯖꯥꯃꯤꯟ ꯀ꯭ꯂꯥꯎꯍꯥꯎꯁꯇꯔꯅ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟ ꯅꯍꯥꯛꯁꯨ ꯃꯌꯥꯝꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯟ ꯑꯗꯨꯗ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯨꯗꯤꯅ ꯉꯁꯥꯏ ꯃꯥꯅ ꯐꯥꯈꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯗꯣꯅꯠ ꯑꯗꯨꯒ ꯀꯣꯟꯅꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯇꯥꯅꯕ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯞ ꯕꯣꯒꯣ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯖꯨꯗꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯆꯤꯞ ꯕꯣꯒꯣꯅ ꯖꯨꯗꯤꯕꯨ ꯆꯩꯔꯝꯃꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯄꯥꯔꯀꯤꯡ ꯇꯤꯀꯦꯠ ꯀꯛꯀꯦꯗꯤ ꯍꯥꯏꯗꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯨꯗꯤꯅ ꯁꯥꯔ ꯑꯩꯍꯥꯛ ꯑꯁꯦꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯑꯁꯤ ꯑꯩꯅ ꯐꯥꯔꯨꯔꯦ ꯃꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯆꯤꯐꯅ ꯃꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯀꯥꯔꯇꯨꯟ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯈꯣꯡꯖꯤꯜꯂꯒ ꯅꯪꯅ ꯑꯣꯏꯅꯤꯡꯂꯤꯕꯗꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯃꯦꯖꯤꯛꯅ ꯑꯣꯏꯔꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯕꯦꯟꯖꯥꯃꯤꯟ ꯀ꯭ꯂꯥꯎꯍꯣꯁꯇꯔꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯏ ꯕꯦꯟꯖꯥꯃꯤꯟꯅ ꯁꯥꯔ ꯑꯩꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟ ꯆꯤꯞ ꯕꯣꯒꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯦꯃꯤꯠ ꯑꯣꯇꯔꯇꯟꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯃꯍꯥꯛ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯆꯤꯞ ꯕꯣꯒꯣꯅ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯅꯔꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯖꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯅꯕ ꯊꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟ ꯍꯔꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯖꯨꯗꯤꯕꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯞ ꯕꯣꯒꯣꯅꯗꯤ ꯖꯨꯗꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯆꯤꯞ ꯕꯣꯒꯣꯅ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯌꯨ ꯃꯍꯥꯛ ꯑꯣꯐꯤꯁꯥꯔ ꯍꯣꯞꯁꯀ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯆꯤꯞ ꯕꯣꯒꯣꯅ ꯖꯨꯗꯤꯗ ꯃꯍꯥꯛ ꯊꯕꯛ ꯑꯗꯨꯗꯒꯤ తాꯟꯊꯣꯛꯂꯦ ꯐꯥꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯖꯨꯗꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯆꯤꯞ ꯕꯣꯒꯣꯅ ꯅꯍꯥꯛ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟꯗ ꯅꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯅꯠꯇꯦ ꯃꯤꯇꯔ ꯃꯦꯠꯅꯤ ꯀꯦꯁ ꯑꯗꯨ ꯅꯍꯥꯛꯅ ꯄꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯗ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯌꯔ ꯕꯦꯜꯋꯦꯗꯔꯅ ꯆꯤꯞ ꯕꯣꯒꯣꯗ ꯖꯨꯗꯤꯅ ꯃꯤꯁꯦꯁ ꯑꯣꯇꯔꯇꯟꯒꯤ ꯀꯦꯁ ꯑꯗꯨ ꯄꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯌꯔ ꯂꯥꯏꯑꯣꯟ ꯍꯥꯔꯠꯇ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯤꯞ ꯕꯣꯒꯣ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯖꯨꯗꯤꯗ ꯄꯨꯡ 49 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯁꯇꯔ ꯑꯣꯇꯔꯇꯟ ꯊꯤꯒꯗꯕꯅꯤ ꯃꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯊꯕꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯗꯤꯜ ꯇꯧꯅꯔꯝꯃꯤ ꯖꯨꯗꯤ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯗꯤꯜ ꯑꯗꯨꯗ ꯌꯥꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯦꯃꯤꯠ ꯑꯣꯇꯔꯇꯟ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯕꯦꯟꯖꯥꯃꯤꯟ ꯀ꯭ꯂꯥꯎꯍꯣꯁꯇꯔꯗꯒꯤ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯃꯍꯥꯛ ꯃꯥꯡꯈꯤꯕꯒꯤ ꯋꯤꯠꯅꯦꯁ ꯔꯤꯁꯣꯔꯁ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯨꯞꯅꯇꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗ ꯑꯣꯇꯔ ꯑꯗꯨꯅ ꯉꯁꯥꯏ ꯅꯤꯛ ꯋꯥꯏꯜꯗꯦ ꯍꯥꯏꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯌꯣꯟꯕ ꯄꯣꯞꯁꯤꯀꯜ ꯑꯗꯨ ꯆꯥꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯤꯛ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯗꯨꯅ ꯅꯤꯛꯇ ꯃꯍꯥꯛ ꯀꯦꯁ ꯑꯃ ꯄꯥꯏꯔꯤ ꯃꯗꯨ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
मदुदा निकना करी अमुक तौरबगे ट्रैफिक कोन अदु कनाना अमुक हुरानख्रबनो मदुदी अइना नते हारमलगा महाक करीसु थौसादना महाकी इन्नबदु इल्लगा चटखि मदु उबदा जुदी महाकी गाड़ी अदु निककी ममांगदा थौजिलगी अदुगा खामजिल्लमी मदु उबदा निकना महाक थबक चटकदोइनी थेंगे महाक चटलगी हाइना हारमी मदुदा जुदीना करीमना नहाके लुपा 10 पीबा पॉपसिकल अदो ngaihakta ngaiba करीसु कायदे हाइना हारमी मदुदा निकना लुपा 10 नति अहाकना तालिबा से अइना हेक चाही 10 गा निथोय सुरकपदगी चाही अमगी मनुंगदा नुमित 365 डेज लैबा असिदा नोंगमदा डॉलर चनी चनी नि अहाकना हौजिक फावदा तारकलिबसे अदुना टाइम इज मनी हंदोगो अहाक चटके हाइना हारमी मदुदगी जुदीना मिस्टर ओटरटन की फोटो अदु पुथोक्तुना फोटो असि खंगब्रा हाइना हंगलमी मदुदा निकना मफम असिदा अहाकना खंगदबा कनासु लैते महाक चटलगे थेंगे हाइना हारमी मसिदगी जुदीना सुमना हंगबदा याद्रबनिना हौजिकती फोर्सता तौबा तारे हारगा महाकी स्ट्रोलर की चका अदु फाजिलमी अदुगा मिस्टर निकोलस वाइल्डे यू आर अंडर अरेस्ट नाहकु हौजिक फारगनी हाइना हारमी मदुदा निकना करीमना करीगी फागदौरिबा नंगी थमोय काहेनबगिरा हाइना थौसादना खुमलकलमी मदुदा जुदीना नते टैक्स थीदबगिनि नंगना असुक कोइबा चाही मतम असि नंगना पैसा मयाम अमा तानसिलगा टैक्स थीदे अदुना मसि क्राइम अमनि अदुना नंग हौजिक फारगनी हाइना हारगलमी मदुदा निकना अइना पैसा ताले हाइबदि नंगोंदा खक्ता हाइबनि कनादासु हाइदे हाइना हारमी मदुदगी जुदीना महाकना पारिबा कोलम ओइना पारिबा केरोट अदु रेकॉर्डर ओइदुना लेरमले अदुगा महाकना मखोय अनि वारी सानखिबगी रेकॉर्ड अदु थादोक्तुना निकता ताहलमी मदुदगी जुदीना हौजिक रेकॉर्ड असि नंगना पामलबदि अदु ओइरदि आइगे इतेंग पांगु ओटर असि थीबदा नत्रबदि नाहक पॉपसिकल अदो जेलदा ओइना योनबा ताबनी हाइना महाकना थ्रेटन तौरमी मदुदगी ngasai makai angang sasinadun leramba nik ke mamanaba aduna noklaga hojikti nupi asina ngamkhraba hai nik hojikti nahak police oirabani nahak bs ama darkar oigini masi thechilu haramlaga mahakna bs ama lauthokduna nikta thechilaga mahak noktuna satkhiram मदुदगी निकना मखा तारगी आई ओटर अदुगी लेफमदि खंगदि अदुबु महाकना चटखिबा मफम अदुदि खंगी हाइन हारगलमी मदुदगी मखोय अनि मफम अमदा लागलमी मखोयना योगा तमफम का अमदा चंगलगी मफम अदुदा हयिंगना वा इल्लबा याक अमना मेडिटेशन तौदुना लैबा अदु जुदीना हौदोक्लमी अदुगा फोटो अदु उतुना सा अदु मसक खंगबरा हाइदुना हंगलमी मदुदा याक अदुना खंगी इमिट ओटरटन महाक उखिदबा वीक अमा नि फारे हाइन हारगलमी मदुदा जुदीना महाकी मरी मखों खिता ताकपीबा यागद्रा हाइन हंगलमी मदुदा याक अदुना आइदि निंगसिंगद्रे महाकी योगा इंस्ट्रक्टर सामु अदुदा अमुक्ता हंगे महाकी मेमोरी यामना फबनी हाइन हारमी मदुदगी मखोय नांगी हारिबा योगा इंस्ट्रक्टर अदुगी मनाक्ता चंगलगी अदुगा याक अदुना सामु अदुदा हे नांगी सिगी सासिंग असिना नंगोंदा करिगुंबा खरा हंगनिंगबा माले नाकु एमिट ओटरटन खंगिबा नत्रो सही तरुक मुकी ममांगदा नंगोंदा क्लास लागमबदो हाइन हंगलमी मदुदा सामु अदुना आइदि खंगदे मदुगी बेवर अदु हाइन हारगी मदु ताबदा जुदीना अमुक महाक्ति बेवर नते महाक्ति ओटरनी हाइन हारमी याक अदुना मखा तारगी महाक हंदक मरक वेनसडे खुदिंगी मफम असिदा लागलंबनी असंगबा मसुगी जर्सी लिटपदु नाहक निंगसिंगिबा हाइन हंगलगी सामु अदुना महाक खंगदि हाइन हारगी मदुदा याक अदुना मखा तारगी अखोय अनिना महाकु महाकी गाड़ी तोंगफम फाव थिंदोकपा चटपदु नाहक निंगसिंगलिबरा हाइना अमुक खंगलगलमी सामु अदुना महाक खंगदि हाइना अमुक स्वाइरगलमी याक अदुना हारिबा मयाम अदु जुदीना से कोलम पाइदुना इसिलमी अदुगा महाकने याक अदुदा गाड़ी अदुगी प्लेट नंबर अदु निंगसिंगलिबरा हाइना हंगलमी याक अदुना ngaiha khallaga 290 HD 03 ni hain harami judina thagatsari information mayam am phangle hain harami maduda yak aduna aina ngasaina haidro nangi de memory yamna phabane na aisu elephant ki memory asigumba palamadi phagadobuni haina mahagna harami aduga makhoi thoklagi tashengbadi matang asi mayamna film asi gyan tana yengbiragadi yamna nokningba matang ama oigdawribani खंजिलुरबदी सामु अदुना करी सुनिंगसिंगनि हाइबा अमत नते अदुबो याक अदुना लोइना निंगसिंगदुना महागना ओइना पावसिंग अदु तमलिबा असि खंजिलुरबदी नोकनिंगबा सिन अमखकनि